ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯃꯁꯥꯏꯀꯣꯜꯗ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯖꯕ ꯃꯤꯑꯣꯏꯕꯒꯤ ꯆꯈꯥꯎ ꯃꯦꯟꯕꯤꯕ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯑꯁꯨꯝ ꯑꯔꯥꯟ ꯄꯨꯝꯅꯃꯛ ꯂꯩꯔꯦꯝꯕꯤ ꯏꯃꯥꯅ ꯉꯥꯛꯄꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯠꯇꯕ ꯋꯥꯈꯜ ꯆꯦꯟꯕ ꯃꯤꯑꯣꯏꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯀꯩꯊꯦꯜꯗ ꯊꯣꯛꯂꯛꯇꯨꯅ ꯂꯥꯟꯅ ꯁꯦꯟꯗꯥꯟꯂꯕꯁꯨ ꯌꯥꯎꯏ꯫ ꯊꯥꯔꯤꯛ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕꯤꯅꯤ꯫ ꯃꯅꯦꯝ ꯑꯇꯣꯝꯕꯤꯒꯤ ꯁꯥꯔꯩꯗ ꯃꯆꯥ ꯑꯄꯤꯛꯄꯤꯗꯨ ꯌꯣꯛꯅꯕ ꯍꯣꯠꯅꯕꯗ ꯏꯀꯥꯏꯒꯤ ꯍꯨꯟꯗꯣꯛꯇꯨꯅ ꯀꯩꯊꯦꯜꯒꯤ ꯃꯆꯤ ꯑꯃꯗ ꯄꯣꯠꯐꯝ ꯐꯝꯂꯤ꯫ ꯊꯥꯔꯤꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ ꯅꯣꯛꯅꯕꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯅ "ꯏꯆꯦ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯁꯤꯒꯤ ꯊꯥꯔꯤꯛ ꯍꯥꯏꯕꯤꯁꯦ ꯃꯆꯥ ꯄꯤꯁꯛ ꯑꯁꯤꯒ ꯀꯩꯊꯦꯜꯁꯤꯗ ꯍꯩꯁꯦ ꯐꯝꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯗꯨꯅ ꯌꯣꯜꯂꯤꯕꯁꯤꯕꯨ ꯑꯩꯗꯤ ꯃꯤꯠꯁꯤ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ ꯑꯣꯏꯕ." ꯊꯥꯔꯣꯅ "ꯏꯁ, ꯑꯩꯗꯤ ꯃꯇꯧ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯑꯗꯨꯝ ꯅꯨꯡꯁꯤ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤꯅꯦ꯫ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯃꯆꯥ ꯑꯁꯤꯒ ꯇꯧꯔꯤꯕ ꯃꯇꯧꯁꯦ꯫ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯪꯗꯕ ꯃꯈꯩ ꯅꯨꯡꯇꯤꯒꯤ ꯀꯩꯊꯦꯜꯁꯤꯗ ꯑꯩꯁꯤꯗ ꯐꯝꯂꯒ ꯅꯣꯡꯃꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯑꯃ ꯍꯦꯛꯇ ꯄꯨꯔꯛꯇꯨꯅ ꯌꯣꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯃꯥꯅ ꯄꯨꯔꯛꯄ ꯄꯣꯠ ꯃꯈꯩ ꯅꯣꯡꯃꯇ ꯂꯦꯝꯗꯨꯅ ꯌꯣꯟꯗꯅ ꯍꯟꯈꯤꯕ ꯅꯨꯃꯤꯠ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯂꯣꯏꯅꯃꯛ ꯍꯦꯛꯇꯃꯛ ꯃꯁꯤꯠꯂꯤ." ꯊꯝꯕꯥꯜꯅ ꯃꯆꯤꯟ ꯄꯩꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯣ ꯁꯤꯠꯇꯗꯤ ꯀꯩꯅꯣ, ꯃꯁꯥ ꯍꯥꯏꯔ ꯅꯍꯥꯟꯅꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯇꯦꯁꯨ ꯈꯪꯉꯤꯕ꯫ ꯑꯩꯈꯣꯏꯒꯤ ꯄꯤꯛꯈ꯭ꯔꯕ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯈꯨꯡꯒꯪꯁꯤꯡꯗꯒꯤ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗꯒꯤ ꯄꯣꯠ ꯂꯩꯅꯔꯤꯕꯁꯤꯅꯤ." ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ, ꯑꯩꯁꯨ ꯎꯏ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯊꯥꯔꯤꯛ ꯑꯁꯤꯅ ꯄꯣꯠ ꯁꯤꯠꯄꯁꯤ ꯎꯔꯒ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ꯭ꯔꯥ ꯀꯩꯅꯣ? "ꯐꯥꯎꯗꯗꯤ ꯀꯔꯤꯅꯣ, ꯌꯦꯡꯉꯨꯅꯦ, ꯃꯥꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯥꯝꯁꯨ ꯌꯥꯝꯗꯕ ꯈꯖꯤꯛꯈꯛ ꯑꯣꯏꯕꯁꯤꯗ ꯈꯨꯡꯒꯪꯒꯤ ꯅꯨꯄꯤ ꯅꯨꯄꯥ ꯃꯈꯩꯅ ꯅꯨꯡꯁꯤꯔꯤꯕꯅꯤ, ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤꯗꯅ ꯃꯉꯣꯟꯗꯒꯤ ꯂꯣꯏꯅ ꯍꯦꯛꯇ ꯂꯩꯕꯤꯔꯤ꯫ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯑꯃꯠꯇ ꯐꯥꯎ ꯁꯤꯠꯇ꯭ꯔꯦꯗꯣ꯫ ꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯣ? ꯏꯆꯦꯁꯨ ꯑꯝꯇ ꯈꯟꯊꯕꯤꯌꯨꯅꯦ꯫ ꯑꯩꯒꯤ ꯄꯣꯠꯐꯝ ꯑꯁꯦ ꯐꯅꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯅ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯁꯤꯗꯒꯤ ꯂꯩꯔꯝꯕ ꯃꯤꯁꯤꯡꯁꯨ ꯊꯥꯔꯤꯛ ꯑꯁꯤ ꯊꯣꯛꯂꯛꯄꯗꯒꯤ ꯃꯉꯣꯟꯗꯒꯤ ꯍꯦꯛꯇ ꯂꯩꯈꯤꯕꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯣ ꯏꯆꯦ? ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯅꯨꯡꯉꯥꯏꯐꯝꯕꯨꯗꯤ ꯊꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤꯗꯤ ꯅꯋꯥ ꯅꯄꯨꯔꯣꯏꯕ ꯑꯃ ꯆꯥꯎꯊ꯭ꯔꯣꯛ ꯆꯥꯎꯅ ꯂꯩꯔꯤꯗꯅ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛꯀꯤꯗꯤ ꯀꯗꯥꯏ? ꯃꯅꯦꯝꯅꯤ ꯍꯥꯏꯗꯅ ꯑꯃ ꯂꯩꯔꯤꯕꯗꯨꯁꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯆꯥꯃꯛꯀꯤ ꯅꯨꯄꯤ ꯅꯠꯇꯕꯅꯤꯅ." "ꯃꯥꯅꯤ, ꯑꯗꯨꯕꯨꯗꯤ ꯃꯆꯥ ꯍꯦꯛ ꯄꯣꯛꯆꯕꯅ ꯊꯝꯂꯝꯕ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯐꯕ, ꯑꯗꯨꯁꯨ ꯅꯠꯇꯦ꯫ ꯑꯁ, ꯑꯗꯨꯕꯨꯅꯤ ꯏꯆꯦ ꯊꯥꯔꯣ, ꯑꯩꯗꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯥꯅ ꯁꯤꯗ ꯀꯩꯊꯦꯜ ꯑꯁꯤ ꯊꯣꯛꯂꯛꯇꯨꯅ ꯄꯣꯠ ꯌꯣꯟꯕꯁꯦ, ꯑꯁ, ꯑꯩꯒꯤ ꯈꯨꯠꯐꯥ ꯌꯥꯝ ꯃꯌꯦꯡ ꯇꯥꯏꯗ꯫ ꯑꯗꯨꯅ ꯑꯩꯗꯤ ꯁꯨꯛꯊꯣꯛ ꯍꯦꯛ ꯊꯣꯛꯍꯟꯅꯤꯡꯗꯦ." "ꯍꯩ, ꯃꯥꯒꯤꯁꯨ ꯃꯁꯤꯅ ꯆꯈꯥꯎ ꯃꯦꯜꯂꯤꯕ ꯑꯣꯏꯔꯤꯅꯤ꯫ ꯌꯥꯔꯦ ꯅꯪꯁꯨ, ꯅꯪꯒꯤ ꯌꯣꯟꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯌꯣꯜꯂꯨ꯫ ꯃꯉꯣꯟꯗ ꯌꯥꯎꯗꯕ ꯄꯣꯠ ꯅꯪꯒꯤꯗ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯁꯤꯗꯤ, ꯅꯪꯒꯤꯁꯨ ꯃꯤ ꯂꯥꯛꯀꯅꯤ ꯀꯩꯗꯧꯔꯒꯦ?" "ꯍꯣ ꯂꯥꯛꯇ꯭ꯔꯦ, ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯤꯁꯤꯡꯁꯤꯁꯨꯅꯦ ꯑꯩꯒꯤ ꯄꯣꯠꯐꯝꯁꯤꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯃꯃꯥꯏ ꯑꯁꯦ ꯑꯃꯠꯇ ꯍꯦꯛ ꯑꯣꯟꯁꯤꯜꯂꯛꯇ꯭ꯔꯦ ꯃꯤ꯫ ꯑꯩ ꯏꯁꯥꯁꯦ ꯈꯣꯏꯗꯧ ꯌꯥꯝ ꯂꯪꯈꯠꯂꯤꯗ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯒꯅꯤ ꯏꯆꯦ ꯅꯪꯕꯣ, ꯃꯆꯥꯁꯦ ꯄꯤꯛꯂꯤꯕꯅꯤꯅ ꯑꯉꯥꯡꯁꯤꯅ ꯃꯕꯨꯛ ꯂꯥꯝꯃꯛꯄ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯍꯦꯛꯇꯃꯛ ꯃꯕꯨꯛ ꯄꯤꯊꯛꯏ꯫ ꯑꯁ, ꯑꯩꯗꯤꯅꯦ ꯌꯦꯡꯍꯩꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯂꯝꯕꯤ ꯁꯣꯔꯣꯛꯅꯤ ꯍꯥꯏꯕ ꯀꯔꯤ ꯑꯃ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯁꯤꯅꯗꯤ ꯀꯗꯥꯏꯗꯒꯤ ꯃꯉꯥꯎ ꯊꯤꯕ ꯅꯨꯄꯥ ꯃꯈꯩꯗꯤ ꯃꯥꯒꯤ ꯄꯣꯠꯐꯝ ꯇꯝꯅ ꯊꯤꯗꯨꯅ ꯆꯪꯅꯕ ꯇꯥꯕꯅꯤ." "ꯍꯩꯃꯥ ꯊꯝꯕꯥꯜ, ꯅꯪꯁꯤꯁꯨ ꯑꯉꯛꯄꯅꯤꯗꯀꯣ꯫ ꯊꯥꯔꯤꯛ ꯑꯁꯤꯅ ꯇꯧꯔꯤꯕꯁꯦ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯩ ꯍꯥꯏꯕ ꯍꯥꯏꯗ꯭ꯔꯤ ꯅꯪꯒꯤ ꯅꯆꯤꯟꯗꯨꯗꯒꯤ꯫ ꯃꯥꯒꯤ ꯄꯣꯠꯐꯝꯁꯦ ꯃꯐꯝ ꯖꯒꯥ ꯆꯥꯅ ꯃꯐꯝ ꯑꯃ ꯂꯩꯗꯨꯅ ꯐꯝꯕ ꯅꯠꯇꯦ꯫ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯤꯗ ꯃꯆꯤ ꯃꯇꯥꯏ ꯑꯃꯗ ꯕꯣꯔꯥ ꯑꯃꯗ ꯊꯥꯗꯨꯅ ꯐꯝꯂꯤꯕꯅꯤ꯫ ꯃꯁꯤꯗꯕꯨ ꯃꯥꯅ ꯑꯉꯥꯡ ꯃꯕꯨꯛ ꯂꯥꯝꯃꯤ ꯍꯥꯏꯗꯅ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯃꯕꯨꯛ ꯄꯤꯊꯛꯄ ꯆꯪꯈ꯭ꯔꯤꯉꯩꯗ ꯀꯅꯥꯅ ꯈꯪꯅꯤ ꯍꯥ? ꯀꯩꯊꯦꯜ ꯑꯁꯤꯗ ꯃꯄꯨ ꯈꯪꯗꯕ ꯁꯟ ꯏꯔꯣꯏ ꯀꯌా ꯑꯃꯁꯨ ꯊꯥꯗꯣꯛꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯦꯡꯉꯨ, ꯌꯨ ꯉꯥꯎꯕ ꯃꯤ ꯑꯁꯤꯗꯁꯨ ꯅꯠꯇꯦꯗꯣ, ꯐꯠꯇꯕ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯗꯣꯏꯒꯤꯗ ꯇꯧꯔꯒ ꯉꯥꯏꯔꯒ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯔꯝꯕ ꯁꯔꯛꯇ ꯊꯅꯝꯂꯒ ꯃꯆꯥꯁꯤꯕꯨ ꯃꯕꯨꯛ ꯄꯤꯊꯛꯂꯨꯗꯒꯦ? ꯅꯪ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕꯁꯨ ꯅꯠꯇꯦ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯀꯩꯊꯦꯜ ꯊꯣꯛꯂꯕꯅꯤꯅ ꯉꯝꯅ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ ꯏꯆꯦ ꯏꯕꯦꯝꯃ." ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯥꯔꯣꯗꯨ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯊꯣꯛꯅꯗꯨꯅ ꯊꯥꯔꯤꯛꯀꯤ ꯃꯔꯝꯗ ꯉꯥꯡꯅꯔꯝꯃꯤ꯫
Malem Taibangpal asida leiriba miyoi basibasing asigi wakhalon asi tongali. Kanagumba amana phana khanbi kanagumba amatana khangna una aranbani haina yetnaba kanthi thokpu makhai honasai. Masini Malem Taibang asida leiriba aikhoi miyoi bagi lisat Tharikna phamliba potpham adu tamna Rosen changlaklammi. Hai Tharik masidi kaya yamna musilege nate posi kamdoge. Tharik isam samna dum khumlei. Tabrozet nasangi potpham sidi sidai oibanina mine khangbi jabra karino nasa yu khariyo lambadagi hozik kaya yon jatri adum nadum tawbadi yaroise nati nangisu potpham mama taseng laurase aibro kadai dagi Tabrozet madugi itik ipaga lei jatri dai aiba nang nabu pamnabadi hekta ayu nabungai ko esok sam leiribsidi karigi waru aina nangbu yumda dumak lei kaithel thoklanu Angang apikpasigi warani haibadusu nang nek mayade do. Tabrozena nasalbu nusibiduna pangtak hektak piri. Nasandi laibak tibini do. Ngamna ba sum hona sabanina aigidi nungaibu punsi haibado oisaribani. As nang sidi ba hairagana laibak tibini tarakan. Adugi waido aina haranu haibanatro yarise. Nang insang manama sing-singse. Ay loy lawkragi thengzile. Nangsu hannaba taw ko ay tinbiramagi. Yarani Tabrozet insang singsibudi laibiyo adubu hanbadi ay adum hanjagida. Migi mamangda mityeng sawnabani tadagi may kukini. Nasal khoiga chatminay tabada hek phasabadi natredo. As Tarik nangse migi haiduna atawna migi da khantra. Nangna migi khalibagum nongdasu ay gisok tang khantaragadi ay se kaya nungaizagani. Hoi yarisi piro insakto. Khandabadi yadredo aise ipuroi belai trabini aduna lamlan manupa amagi pangchat basisu phasaba afaba thabakti natri miyamgi minok misa he langbada imaisa na Taibangpal asida hengba ngamloi doribani khangdre da tawrise aina nangi khalisiga nangni nongmada aigi apama karimta khangbibudi natedo Tharikna mathamoida tapna sonjai Tabrozet nangna piribi ingi ay khangdaba nate adubu hausikte aise yum pale iwai puroiba leikidre adugisu mathakta aigi pikliba isang masu leini masina ay nangna hainigliba pamliba khudingmak aigi sindagi thokpa yadana khamjinjaribani karigidi phawroi aisu miyoibani Tabrozena ngasi phawbuda pi thida leiribi aigidabak haibasu khangsai chummi leisaringaidagi aigonda sumna hek haibase nangi hawnabini adubu ima pabuna thasabadu paduda ai leikibani nangi wakal sukhang khangkidaba mini ai natte Tharikna tumin mangduna wakal khaliba dugi tanjado Rosena tu pairaklammi kari tawri Tharik mangduna phamlibani se nang insang mana masingse sisigi mamal lawsil Tabrozet ai ngasidi lawreroige Rosen ngak karigi ngarangi seldo aina soiba hanjibu mali aduna adum konarani karadam lemlibadu mali adubu ai seldudi sizinakre hayeng matang sabada amuk hallagi Tharik karigino nang naibu ngasi phawba lamlanba mogum khalibasibo ngarangi nangi na khuda yaukraba seldi nangi madu aigi muk sinba yadre aduna sida ngasigi aina nangbu nungai hante asigum pibam mada thambi haiduna aibu waroribra yarabadi nangi nungai na ai tawge khali adubu nangi masindagi waheba phawba tadabasida ai karishi tawba ngamte phare dudi Tabrozet ai silsi laurage adudi tada su hanbiro ai su hannaba tawrage hanminarasi yanida ai posai su yaudre aduna angang siga ai gata hangadabnina ai dum hanjarage tada leibiyo atho ida Tharik nangse ai na haibo aba phawba nangna nongte yabijisibu karigi matangna ne tada asiyaram laga Tharik to masapi sakado mananga da pokhatuna thuna yangna mayum yongna basat kirami adubo ngasaidagi ani tuna ngangnaribado karino haibdi tadi adubu thambal Tharikin sang makai Rosena loina laikibado ubada masado sauningmana loirami thambalna lauraga haire o Rosen ibungo sel paiba nangbu inegi potphama somdadi nongmuta insang laiba sanglakti aduga nupi isdagi insang singdi apatpani su khangde akhoibani su khangde loina hektamak marai nati nangbu adumaina sum tawraga leirage hairibaro
ꯕ꯭ꯔꯣꯖꯦꯟ ꯊꯝꯕꯥꯜꯒꯤ ꯄꯣꯠꯐꯝ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯅꯦ ꯋꯥꯔꯧꯕꯤꯅꯨ, ꯏꯅꯦꯗꯒꯤ ꯂꯩꯕ ꯃꯇꯥꯡꯁꯨ ꯂꯥꯛꯈꯤꯅꯤꯅꯦ꯫ ꯑꯣ ꯐꯅꯗꯤ ꯀꯨꯏꯔꯦꯗ ꯏꯅꯦꯅ ꯏꯟꯁꯥꯡ ꯌꯣꯜꯂꯛꯂꯤꯕꯁꯦ, ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯂꯩꯕ ꯆꯪꯉꯛꯈꯤꯗꯦ꯫ ꯏꯕꯦꯝꯃ ꯁꯤꯗꯒꯤꯅ ꯄꯣꯠ ꯁꯤꯠꯂꯔꯣꯏꯗꯕꯒꯤ ꯃꯃꯤ ꯍꯦꯛ ꯎꯕꯒ ꯅꯪꯅ ꯍꯦꯛꯇꯃꯛ ꯂꯣꯏꯅ ꯂꯩꯗꯨꯅ ꯄꯨꯈꯤꯕ꯫ ꯅꯠꯇꯦ ꯅꯪꯕꯨ ꯃꯥꯅ ꯌꯣꯜꯂꯤꯕ ꯏꯟꯁꯥꯡꯁꯤꯡꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯩ ꯑꯃꯇ ꯆꯥꯕ ꯍꯩꯇ꯭ꯔꯕ ꯖꯥꯠꯂꯣ? ꯕ꯭ꯔꯣꯖꯦꯟ ꯇꯁꯦꯡꯅ ꯊꯝꯕꯥꯜ ꯀꯣꯟꯁꯤꯟꯅꯅꯤꯡꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯝꯗꯕ ꯌꯥꯗꯕꯒꯤ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯣꯏꯅꯦ, ꯑꯩ ꯍꯌꯦꯡ ꯂꯥꯛꯂꯒ ꯏꯅꯦꯗꯒꯤ ꯂꯩꯔꯒꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕ꯭ꯔꯣꯖꯦꯟ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯔꯤ ꯊꯣꯛꯁꯩꯅ ꯇꯧꯖꯁꯥꯏꯅꯣꯅꯦ? ꯃꯤꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤꯁꯤꯗ ꯍꯦꯡꯉꯣ ꯌꯦꯡꯖꯅꯤꯡꯗꯦ ꯑꯣꯏꯕ꯫ ꯃꯈꯣꯏꯅꯤꯁꯦ ꯅꯣꯡꯃꯗꯤꯅꯦ ꯑꯩꯒꯤ ꯏꯁꯤꯡ ꯑꯔꯥꯡꯕꯤꯗꯣ ꯂꯥꯛꯄ ꯃꯤꯀꯨꯞꯇ ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯈꯣꯡꯒꯣꯏꯅꯕ꯫ ꯊꯝꯕꯥꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯥꯛꯇ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯊꯥꯔꯣꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯋꯥꯇꯥꯅꯣ ꯊꯝꯕꯥꯜ ꯅꯪꯒꯤꯗꯨꯗꯤ? ꯍꯩ ꯏꯔꯥꯡ ꯅꯠꯇꯅ ꯏꯔꯥꯡ ꯁꯥꯒꯠꯀꯅꯨꯀꯣ꯫ ꯅꯪꯒꯤ ꯄꯣꯠꯐꯝꯗ ꯄꯣꯠ ꯂꯩꯕ ꯆꯪꯉꯛꯇꯦ ꯌꯩꯗꯅꯕꯨ ꯃꯤꯕꯨ ꯍꯦꯛꯇ ꯑꯔꯥꯟꯕ ꯁꯤꯔꯒ ꯈꯣꯡꯒꯣꯏꯅꯒꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯅꯠꯇꯦ, ꯁꯤꯕꯨ ꯇꯥꯕ ꯌꯥꯔꯤꯕ ꯋꯥꯔꯕ? ꯉꯥꯔꯤ ꯌꯣꯟꯕꯤ ꯁꯥꯈꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯅꯦ ꯏꯆꯦ ꯊꯝꯕꯥꯜ, ꯅꯪꯁꯨ ꯑꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ? ꯃꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯇꯧꯕꯗꯤ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯉꯥꯡꯅꯔꯤꯕꯁꯤꯁꯨ ꯃꯤꯌꯥꯝꯅ ꯎꯕ ꯀꯩꯊꯦꯜ ꯃꯔꯛ ꯑꯁꯤꯗꯅꯤ꯫ ꯂꯥꯟꯅꯁꯨ ꯄꯪꯎ ꯎꯕꯁꯤ ꯐꯠꯇꯦꯗ꯫ ꯏꯁ ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯑꯁꯨꯃꯥꯏꯅ ꯏꯔꯥꯡ ꯇꯧꯅꯗꯅꯅꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯤꯁꯤꯡꯅ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤꯕꯁꯦ꯫ ꯊꯥꯔꯣꯅ ꯑꯗꯨꯕꯨ ꯊꯥꯔꯤꯛꯇꯤ ꯑꯗꯨꯒꯨꯝꯕ ꯃꯤꯗꯥ ꯃꯥꯟꯗꯦꯗ꯫ ꯅꯨꯄꯤ ꯃꯆꯥꯁꯤ ꯌꯥꯝꯅ ꯆꯝꯅ ꯎꯏ, ꯑꯩꯗꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅꯗꯨ꯫ ꯑꯉꯥꯡ ꯄꯤꯁꯛ ꯑꯗꯨꯒ ꯉꯝꯅꯕ ꯍꯣꯠꯅꯖꯔꯤꯕꯁꯦ ꯃꯅꯦꯝ ꯍꯥꯏꯔ ꯐꯠꯇꯕꯗ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯉꯥꯌꯣꯟꯕꯤ ꯑꯍꯜ ꯑꯃꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯍꯟꯅꯤꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯣ ꯂꯣꯏꯁꯤꯟꯈꯤꯔꯣꯏꯗ꯭ꯔꯣ? ꯅꯨꯃꯤꯠ ꯑꯁꯤ ꯃꯌꯨꯝ ꯆꯪꯈꯤꯗꯧꯔꯦ꯫ ꯊꯥꯡꯃꯩ ꯊꯥꯟꯗꯨꯅ ꯐꯝꯈꯤꯁꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯁꯨ ꯇꯤꯟ ꯀꯥꯡ ꯃꯌꯥꯝ ꯃꯔꯛꯁꯤꯗ꯫ ꯊꯥꯔꯣꯅ ꯍꯣꯏꯅꯦ ꯏꯅꯦ ꯏꯕꯦꯝꯃ, ꯂꯣꯏꯁꯤꯜꯂꯒꯗꯕꯅꯤ ꯑꯩꯁꯨ꯫ ꯀꯅꯥꯅꯕꯨ ꯉꯝꯗ꯭ꯔꯦꯗ, ꯉꯁꯥꯏ ꯑꯌꯨꯛ ꯅꯣꯡ ꯄꯨꯡ ꯉꯥꯟꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯍꯣꯕꯦ ꯆꯠꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯌꯥꯆꯪꯂ ꯃꯇꯝꯁꯤ ꯐꯥꯎꯕ ꯑꯁꯨꯝ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯏꯁꯥꯒꯁꯤ ꯇꯦꯛꯇꯨꯅ ꯂꯣꯏꯔꯕꯅꯤ꯫ ꯉꯥꯔꯤ ꯌꯣꯟꯕꯤꯗꯨꯅ ꯁꯤꯅꯤꯅꯦꯍꯦ ꯇꯥꯏꯕꯪ ꯍꯥꯏꯔꯤꯁꯦ, ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯕ ꯌꯥꯕ ꯋꯥꯔꯨꯔꯒ ꯏꯋꯥ ꯏꯄꯨꯔꯣꯏꯕꯗꯨꯅ ꯋꯥꯈꯜ ꯇꯥꯅ ꯌꯨ ꯉꯥꯎꯗꯅ ꯂꯩꯕꯤꯔꯝꯂꯕꯗꯤ ꯈꯔꯁꯨ ꯅꯤꯅꯥ ꯇꯥꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯨꯅ ꯌꯨ ꯇꯥꯞ ꯇꯥꯅ ꯑꯃꯨꯛ ꯉꯥꯎꯁꯤꯜꯂꯒ ꯂꯩꯔꯝꯃꯣ, ꯃꯥ ꯎꯕꯗ ꯑꯃꯨꯛ ꯈꯣꯏꯗꯧꯁꯦꯅ ꯊꯤꯠꯀꯗꯧꯔꯤꯕꯅꯤ꯫ ꯏꯆꯥꯁꯤꯡꯕꯨ ꯁꯦꯟꯅꯗꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯗ꯭ꯔꯥ, ꯌꯨ ꯉꯥꯎꯕ ꯏꯄꯨꯔꯣꯏꯕꯒꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯋꯥꯕ ꯈꯨꯝꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ? ꯋꯥꯈ꯭ꯔꯦ꯫ ꯉꯥꯌꯣꯟꯕꯤ ꯑꯍꯜꯗꯨꯅ ꯍꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯈꯥꯡꯕ ꯍꯩꯕꯗꯨꯕꯨꯅꯦ ꯑꯐꯕ ꯅꯨꯄꯤ, ꯃꯩꯇꯩ ꯅꯨꯄꯤ, ꯑꯈꯥꯡ ꯀꯟꯕꯤ ꯍꯥꯏꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯦ꯫ ꯃꯗꯨꯕꯨ ꯍꯦꯛ ꯉꯝꯗ꯭ꯔꯕꯗꯤ ꯅꯨꯄꯤ ꯐꯠꯇꯦ, ꯃꯔꯤꯡꯖꯦꯜ ꯄꯥꯟꯗꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯁꯨ ꯅꯨꯄꯤꯅ ꯅꯨꯄꯤ ꯑꯩꯈꯣꯏꯗ ꯍꯥꯏꯅꯒꯗꯧꯔꯤꯕ꯫ ꯈꯪꯗ꯭ꯔꯦ ꯇꯥꯏꯕꯪꯄꯥꯟꯁꯦ ꯍꯤꯡꯕꯗ ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯦ꯫ ꯊꯥꯔꯣꯅ ꯍꯣꯏꯅꯦ ꯏꯅꯦ ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯋꯥꯗꯤ ꯋꯥꯕꯖꯥꯠꯅꯤ꯫ ꯅꯨꯄꯥ ꯑꯐꯕꯗ ꯌꯨꯝ ꯄꯥꯜꯍꯧꯗ꯭ꯔꯕꯗꯤ ꯄꯨꯟꯁꯤꯁꯦ ꯀꯦꯝꯗ꯭ꯔꯤꯕ ꯃꯈꯩ ꯏꯄꯨꯝ ꯊꯤꯟꯅ ꯋꯥꯅ ꯁꯨꯔꯒ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯃꯤꯅꯣꯛ ꯃꯤꯆꯩ ꯇꯥꯔꯒ ꯂꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯁꯨ ꯅꯨꯄꯤꯇꯅ ꯈꯪꯏ꯫ ꯑꯗꯨꯒ ꯈꯥꯡꯕ ꯉꯝꯗꯅ ꯃꯄꯥꯝ ꯆꯠꯈ꯭ꯔꯒꯅ ꯅꯨꯄꯤ ꯐꯠꯇꯦ ꯍꯦꯛꯇ ꯍꯥꯏꯅꯗꯧꯔꯤꯕ, ꯑꯗꯨꯁꯨ ꯅꯨꯄꯤꯅ ꯉꯥꯡꯅꯒꯗꯧꯔꯤꯕ꯫ ꯉꯥ ꯌꯣꯟꯕꯤꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯑꯣ ꯃꯁꯤꯁꯦ ꯇꯥꯏꯕꯪꯄꯥꯟꯒꯤ ꯂꯤꯆꯠꯅꯤ꯫ ꯏꯆꯦꯈꯣꯏꯗꯤ ꯊꯦꯡꯅꯗꯧ ꯌꯥꯈꯩ ꯊꯦꯡꯅꯔꯕꯅꯤꯅꯅꯦ ꯈꯪꯂꯦ꯫ ꯋꯥꯕꯁꯨ ꯋꯥꯔꯦ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯔꯦ ꯏꯄꯥꯝꯗ ꯂꯩꯁꯥꯔꯤꯉꯩ ꯂꯩꯔꯛꯉꯩꯗ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯏꯃꯧꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯍꯟꯕꯤꯔꯛꯄꯁꯤꯅꯤ ꯏꯁꯣꯔꯗ ꯈꯨꯔꯨꯝꯂꯤꯕꯁꯤ꯫ ꯃꯈꯣꯏꯅ ꯐꯔꯒꯗꯤ ꯅꯨꯡꯉꯥꯏꯕ ꯉꯝꯃꯤ, ꯐꯠꯇ꯭ꯔꯒꯅ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕ ꯇꯥꯕꯅꯤ꯫ ꯊꯝꯕꯥꯜꯅ ꯈꯪꯖꯗ꯭ꯔꯦꯗ ꯇꯧꯔꯤ ꯃꯌꯥꯝꯁꯦ꯫ ꯇꯥꯏꯕꯪꯄꯥꯟꯁꯤ ꯍꯤꯡꯂꯨꯔꯕꯅꯤꯅ ꯀꯜꯂꯛꯄ ꯃꯤꯍꯨꯟꯕꯨꯁꯨ ꯐꯥꯎꯔꯛꯀꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦꯗꯣ꯫ ꯊꯥꯔꯣꯅ ꯊꯝꯕꯥꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯣ ꯊꯝꯕꯥꯜ, ꯅꯪꯒꯤꯗꯨꯕꯨ ꯉꯁꯥꯏꯒꯤ ꯋꯥꯐꯝꯗꯨꯕꯨꯔꯣ? ꯅꯠꯇꯗꯤ꯫ ꯑꯁꯨꯝꯅ ꯀꯩꯊꯦꯜ ꯐꯝꯕꯤ ꯃꯌꯥꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯔꯤꯛꯅ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯗ ꯕ꯭ꯔꯣꯖꯦꯟꯅ ꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯇꯁꯦꯡꯅ ꯊꯥꯔꯤꯛꯇꯤ ꯈꯪꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯇꯧꯕꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯇꯣꯏꯅ ꯎꯕꯗꯒꯤ ꯃꯅꯦꯝ ꯀꯦꯊꯕꯤꯒꯤ ꯃꯅꯥꯀꯣꯡ ꯌꯧꯈ꯭ꯔꯕꯅꯤ꯫ ꯊꯥꯔꯤꯛ ꯍꯣꯕꯦ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯒ ꯃꯅꯪꯒꯟꯗ ꯇꯨꯝꯂꯤꯕ ꯃꯆꯥꯗꯨ ꯐꯃꯨꯡꯗꯨꯗ ꯊꯥꯔꯝꯂꯒ ꯆꯥꯛꯁꯪ ꯆꯥꯛ ꯊꯣꯡꯅꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯤꯉꯩ ꯃꯅꯦꯝ ꯀꯦꯊꯕꯤꯗꯨ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ꯫
ꯍꯩ ꯑꯣꯛꯇꯕꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯨ ꯍꯥꯏꯕꯁꯤ ꯃꯌꯥꯗꯦꯅꯦ ꯅꯪ ꯍꯥ ꯌꯥꯗꯦꯕ ꯅꯪꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯌꯦꯕ ꯃꯗꯨꯅꯗꯤ ꯌꯥꯔꯣꯏ ꯅꯄꯨꯟꯁꯤꯗꯣ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯏꯃꯥ ꯅꯃꯧ ꯅꯪꯅꯕꯗꯤ ꯍꯣꯠꯅꯖꯕꯅꯤ ꯑꯗ ꯏꯟꯁꯥꯡꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯌꯣꯟꯗ꯭ꯔꯒꯗꯤ ꯊꯥꯔꯤꯛꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯀꯦꯊꯕꯤꯅ ꯈꯨꯝꯖꯤꯜꯂꯛꯂꯝꯃꯤ ꯀꯔꯤ ꯃꯅꯦꯝ ꯑꯩꯅ ꯉꯥꯡꯕꯗꯁꯨ ꯃꯆꯤꯟꯒꯁꯤ ꯈꯨꯝꯕ ꯁꯥꯏꯅꯦꯍꯦ ꯍꯩ ꯋꯥꯔꯛꯇꯕꯤ ꯅꯃꯥ ꯅꯄꯥ ꯄꯨ ꯄꯥꯡ ꯁꯨꯗꯨꯅ ꯌꯣꯛꯂꯛꯄꯒꯤ ꯍꯧꯅꯕꯤ ꯅꯆꯤꯟ ꯑꯁꯤꯁꯨ ꯈꯨꯝꯕ ꯁꯥꯔꯤꯅꯦ ꯑꯩꯉꯣꯟꯗ ꯍꯩ ꯀꯔꯥꯏ ꯉꯁꯤꯒꯤ ꯁꯦꯜ ꯀꯗꯥꯏ ꯄꯤꯔꯛꯎ ꯁꯤꯗ ꯁꯦꯜ ꯀꯔꯥꯏꯅꯣ ꯍꯥꯏꯕꯅꯤꯅꯦ ꯋꯥꯔꯛꯇꯕꯤ ꯅꯪꯕꯣ ꯁꯦꯜ ꯀꯗꯥꯏꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯔꯤꯛꯀꯤ ꯐꯤꯖꯤꯗ ꯌꯣꯝꯂꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯀꯤꯁꯤ ꯊꯣꯛꯂꯗꯨꯅ ꯀꯦꯊꯕꯤꯅ ꯂꯣꯏꯅꯃꯛ ꯂꯧꯈꯤꯔꯝꯃꯤ ꯏꯃꯥ ꯁꯦꯜꯗꯨ ꯄꯤꯕꯤꯌꯨ ꯏꯃꯥ ꯅꯃꯧ ꯑꯉꯥꯡ ꯑꯁꯤꯒꯤ ꯁꯪꯒꯣꯝ ꯈꯔ ꯂꯩꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯏꯃꯥ ꯑꯩꯅ ꯃꯕꯨꯛ ꯊꯜꯍꯟꯕ ꯉꯝꯗ꯭ꯔꯤ ꯏꯆꯥꯁꯤ ꯏꯃꯥ ꯁꯦꯜꯗꯨ ꯄꯤꯕꯤꯌꯨ ꯀꯔꯤ ꯁꯦꯜ ꯄꯤꯌꯣꯕ ꯍꯩ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯐꯪꯗꯒꯦꯔꯣ ꯍꯥ ꯌꯨꯝꯁꯤꯗ ꯅꯪ ꯂꯩꯕ ꯐꯪꯗꯒꯦꯔꯥꯏꯕ ꯅꯪ ꯅꯄꯥꯝ ꯍꯥꯏꯔ ꯍꯥꯟꯅ ꯌꯨꯝ ꯑꯃꯟꯕ ꯑꯇꯦꯛꯄ ꯑꯃꯗ ꯅꯃꯥ ꯑꯁꯣꯟꯕꯤ ꯑꯃꯈꯛ ꯂꯩꯖꯔꯝꯕꯗꯨꯁꯨ ꯁꯤꯗꯣꯛꯈ꯭ꯔꯦ ꯅꯌꯨꯝ ꯌꯨꯝꯐꯝꯗꯨꯁꯨ ꯅꯈꯨꯔꯥꯁꯤꯡꯅ ꯂꯣꯏꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇꯁꯨ ꯐꯪꯗꯕ ꯑꯩꯅ ꯅꯪꯕꯨ ꯃꯁꯤꯗ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯂꯩꯍꯜꯂꯨꯕꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ ꯀꯣ ꯐꯔꯕꯅꯤ ꯃꯁꯤꯗꯅꯦ ꯑꯩꯅ ꯉꯥꯡꯕ ꯋꯥꯗ ꯁꯤꯟꯇꯛꯇꯒ ꯈꯨꯝꯗꯅ ꯇꯧꯔꯛꯂꯕ ꯅꯪꯗꯅꯤ ꯃꯥꯡꯖꯒꯗꯧꯕ ꯀꯣ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯝꯍꯥꯡꯗ ꯂꯩꯔꯨꯒꯦꯗ ꯊꯥꯔꯤꯛ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯏꯃꯥ ꯅꯃꯧ ꯄꯨꯝꯅꯃꯛ ꯈꯪꯖꯩꯌꯦ ꯏꯃꯥ ꯑꯗꯨꯕꯨ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯆꯥꯕ ꯊꯛꯄ ꯅꯤꯡꯊꯤꯅ ꯐꯪꯂꯛꯇꯕꯗꯣ ꯑꯩꯒꯤ ꯏꯆꯥꯁꯤꯗꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯗꯨꯅ ꯇꯧꯕꯅꯤ ꯏꯃꯥ ꯅꯃꯧꯗ ꯏꯃꯥꯅ ꯆꯩꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕꯤꯌꯨ ꯑꯩ ꯀꯔꯤꯁꯨ ꯁꯧꯖꯗꯦ ꯑꯗꯨꯕꯨ ꯁꯦꯜꯗꯣ ꯑꯗꯨꯗꯗꯤ ꯄꯤꯕꯤꯌꯨ ꯏꯃꯥ ꯑꯩ ꯏꯆꯥꯒꯤ ꯁꯪꯒꯣꯝ ꯂꯩꯖꯒꯦ ꯏꯃꯥ ꯑꯁ ꯀꯌꯥ ꯇꯥꯗꯣꯅꯦ ꯃꯁꯦ ꯃꯕꯨꯛ ꯑꯁꯤ ꯀꯌꯥ ꯐꯠꯈꯤꯗ꯭ꯔꯕꯅꯣꯕ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯃꯃꯥ ꯃꯄꯥ ꯈꯔ ꯄꯟꯗꯨꯅ ꯉꯥꯡꯉꯦ ꯍꯥꯏꯕꯒꯤꯗꯃꯛ ꯃꯕꯨꯛ ꯑꯁꯤ ꯁꯦꯞꯇꯨꯅ ꯁꯥꯎꯅꯤꯡꯗꯅꯁꯨ ꯇꯧꯕ ꯁꯥꯔꯤ ꯍꯩ ꯋꯥꯔꯛꯇꯕꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯎꯕ ꯈꯪꯂꯕ꯭ꯔꯥ ꯀꯥꯟꯅꯔꯣꯏ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛꯇꯨ ꯊꯣꯡꯉꯨ ꯑꯩ ꯆꯥꯛ ꯂꯥꯝꯃꯕꯅꯤ ꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯇꯥꯔꯛꯂꯕꯗꯤꯅꯦ ꯅꯪ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ ꯊꯥꯔꯤꯛ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕꯗꯨ ꯃꯅꯥꯗ ꯍꯥꯞꯇꯕꯒꯨꯝ ꯃꯆꯥꯒꯤ ꯁꯪꯒꯣꯝ ꯂꯩꯅꯕꯒꯤꯗꯃꯛ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯕ ꯃꯈꯩ ꯆꯣꯡꯊꯣꯔꯛꯂꯝꯃꯤ ꯃꯃꯥꯅ ꯃꯆꯥꯒꯤꯗꯃꯛ ꯇꯧꯕ ꯉꯝꯗꯕ ꯂꯩꯇꯦ ꯑꯗꯨꯒꯨꯝꯅ ꯊꯥꯔꯤꯛꯁꯨ ꯃꯆꯥ ꯄꯤꯁꯛ ꯑꯗꯨꯒꯤꯗꯃꯛ ꯃꯅꯦꯝꯅ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯄꯟꯗꯨꯅ ꯉꯥꯡꯂꯕꯗꯨ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯨꯏꯅ ꯂꯩꯊꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯅꯦꯝꯗꯒꯤ ꯌꯥꯔꯕꯗꯤ ꯁꯦꯜꯁꯤꯡ ꯑꯗꯨꯗ ꯂꯧꯍꯧꯔꯕꯗꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯃꯨꯛꯀ ꯍꯥꯏꯖꯔꯛꯂꯝꯃꯤ ꯏꯃꯥ ꯑꯁꯤ ꯅꯃꯧꯗ ꯁꯦꯜꯗꯨ ꯄꯤꯕꯤꯌꯣꯕ ꯏꯃꯥ ꯅꯃꯧ ꯍꯌꯦꯡ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯗ ꯑꯃꯨꯛ ꯄꯤꯒꯦꯕ ꯏꯃꯥ ꯑꯉꯥꯡ ꯑꯁꯤ ꯍꯧꯒꯠꯂꯛꯂꯕꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡꯒꯤ ꯁꯪꯒꯣꯝ ꯊꯛꯅꯤꯡꯉꯥꯏ ꯂꯩꯔꯔꯣꯏ ꯑꯩ ꯆꯥꯛ ꯂꯣꯏꯔꯝꯂꯒ ꯁꯪꯒꯣꯝꯗꯣ ꯏꯅꯦ ꯃꯃꯤ ꯍꯣꯏꯗꯒꯤ ꯂꯧꯔꯒꯦ ꯇꯧꯕꯅꯤ ꯀꯦꯊꯕꯤꯁꯨ ꯁꯦꯜꯗꯨ ꯄꯤꯗꯅꯕ ꯍꯥꯏꯗꯨꯅ ꯃꯆꯥꯗꯣ ꯎꯄꯥꯏ ꯍꯦꯛꯇ ꯊꯤꯔꯛꯇꯨꯅ ꯈꯨꯝꯂꯛꯏ ꯀꯔꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯅꯋꯥꯅ ꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯤ ꯅꯪꯅ ꯀꯩꯗꯧ ꯆꯠꯇꯣꯏꯕ ꯍꯥ ꯊꯣꯡꯒꯥꯜꯂꯥꯅ ꯀꯩꯗꯧꯕꯒꯤ ꯆꯠꯇꯧꯔꯤꯕꯅꯣ ꯍꯩ ꯑꯩ ꯅꯪꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯂꯤꯆꯠꯇꯣ ꯂꯣꯏꯅ ꯁꯤꯠꯅ ꯈꯪꯕꯖꯥꯠꯅꯤꯀꯣ ꯇꯧ ꯉꯁꯤꯅꯦ ꯅꯪ ꯌꯨꯝꯁꯤꯗ ꯅꯦꯅꯥ ꯇꯥꯅ ꯇꯨꯝꯕ ꯆꯥꯕ ꯐꯪꯂꯤꯕꯁꯦ ꯐꯪꯖꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯅꯪ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯥ ꯅꯃꯧꯕꯨ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ ꯏꯃꯥ ꯅꯃꯧ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯅꯁꯨ ꯂꯥꯟꯈꯤꯗ꯭ꯔꯤ ꯍꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯂꯕꯗꯤ ꯅꯪ ꯇꯤꯡꯉꯛ ꯇꯧꯗꯨ ꯂꯩꯒꯅꯤꯅꯦ ꯍꯥ ꯇꯧ ꯈꯨꯡꯒꯪ ꯑꯁꯦ ꯅꯊꯟꯇ ꯂꯩꯕ ꯈꯨꯡꯒꯪ ꯅꯠꯇꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯕ ꯃꯐꯝꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯇꯣ ꯎꯔꯣꯏ ꯈꯪꯂꯣꯏ ꯍꯥꯏꯗꯅ ꯄꯪꯇꯧ ꯇꯧꯒꯅꯨ ꯈꯪꯉꯤꯗꯅ ꯉꯥꯏꯈꯣ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯊꯤꯜꯂꯛꯏꯕꯗꯣ ꯅꯪꯒ ꯍꯥꯟꯅ ꯂꯩꯁꯥꯔꯤꯉꯩꯗ ꯈꯪꯅꯔꯛꯄꯅꯦ ꯍꯥꯏ ꯅꯠꯇꯦ ꯅꯪꯕꯨ ꯃꯥꯅ ꯊꯥꯛꯄ ꯉꯝꯂꯅꯤ ꯍꯥꯏꯕ꯭ꯔꯣ ꯏꯁ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅꯗꯨꯝ ꯉꯝꯈ꯭ꯔꯦꯅꯦ ꯍꯥ ꯅꯄꯥꯝꯗ ꯂꯩꯕꯁꯨ ꯅꯠꯇꯕ ꯅꯨꯄꯥ ꯃꯌꯨꯝ ꯑꯁꯤ ꯂꯩꯁꯤꯜꯂꯦꯔꯒ ꯅꯋꯥꯗꯣ ꯉꯟꯇꯥꯅ ꯍꯥꯠꯇꯣꯛꯈ꯭ꯔꯒ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯅꯨꯄꯥ ꯑꯃꯒ ꯒꯥ ꯇꯧꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗ ꯂꯩꯔꯤꯕꯅꯤꯅꯦ ꯏꯃꯥꯏꯄꯦꯝꯃ ꯉꯝꯃꯤꯗꯀꯣ ꯑꯩꯒꯤ ꯏꯆꯠꯁꯨ ꯌꯣꯟꯕ ꯅꯪ ꯑꯃ ꯂꯩꯕꯁꯦ ꯑꯩꯁꯦ ꯃꯤꯅ ꯐꯅ ꯉꯥꯡꯅꯗ꯭ꯔꯕꯅꯦ ꯅꯪ ꯑꯃ ꯂꯩꯕꯗ ꯍꯟꯗꯛꯇꯤ ꯊꯥꯔꯤꯛ ꯃꯅꯦꯝꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯌꯧꯅ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯊꯥꯔꯤꯛ ꯃꯄꯤ ꯔꯥꯆꯦꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯃꯥ ꯀꯔꯤꯅꯣ ꯏꯃꯥꯅ ꯅꯃꯧꯗ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯨ ꯑꯩ ꯑꯗꯨꯒꯨꯝꯕ ꯁꯥꯖꯠ ꯆꯠꯄꯤ ꯅꯨꯄꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯩ ꯏꯄꯨꯔꯣꯏꯕ ꯍꯥꯠꯄꯤꯁꯨ ꯅꯠꯇꯦ ꯑꯩꯅ ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯏꯆꯥꯁꯤ ꯌꯧꯂꯛꯄꯗ
ꯑꯔꯥꯟꯕ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯆꯠꯈꯤꯕ ꯂꯩꯇꯦ ꯑꯗꯨꯝꯅ ꯅꯃꯧꯕꯨ ꯄꯥꯎꯊꯣꯛꯄꯤꯒꯅꯨ ꯏꯃꯥ ꯅꯃꯧ ꯈꯨꯠ ꯍꯣꯟꯅꯖꯗꯨꯅ ꯍꯥꯏꯖꯔꯤ ꯑꯩ ꯃꯗꯨꯗꯗꯤ ꯇꯥꯕ ꯉꯝꯖꯗꯦ ꯏꯃꯥ ꯍꯥꯏ ꯇꯧꯁꯤꯟꯅꯒꯅꯨ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯅꯈꯣꯏꯒꯨꯝꯕꯒꯤ ꯂꯤꯆꯠꯁꯦ ꯑꯩ ꯃꯨꯟꯅ ꯈꯪꯕꯖꯥꯠ ꯀꯣ ꯇꯧꯅꯨ ꯑꯩꯅ ꯅꯠꯇꯦ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯉꯥꯡꯅꯔꯤꯕꯁꯦ ꯈꯨꯡꯒꯪ ꯑꯁꯤ ꯁꯤꯠꯅ ꯊꯨꯡꯂꯕꯅꯤ ꯈꯪꯉꯤꯗꯅ ꯏꯅꯥꯀꯣꯡ ꯑꯁꯤ ꯆꯦꯛꯈꯥꯏꯒꯗꯧꯔꯦ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯔꯛꯁꯤꯗ ꯍꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯅꯦ ꯅꯪ ꯑꯃ ꯂꯩꯕꯅ ꯑꯩ ꯊꯨꯅ ꯁꯤꯟꯒꯗꯧꯔꯦ ꯇꯁꯦꯡ ꯑꯩ ꯍꯥꯠꯂꯒ ꯅꯪꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯂꯧꯍꯧꯒꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯄꯨꯔꯣꯏꯕꯃꯛꯀꯤ ꯁꯛꯇꯥꯅꯦ ꯅꯅꯦꯝ ꯑꯍꯟ ꯁꯥꯕꯤꯗꯨꯒꯤ ꯃꯇꯧ ꯃꯔꯝ ꯆꯠꯂꯧꯗꯨꯅ ꯉꯟꯇꯥꯅꯤ ꯁꯤꯈ꯭ꯔꯦꯗꯅ ꯑꯩꯕꯨ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯈꯣ ꯍꯥꯏꯕꯅꯣꯕ ꯑꯩꯗꯤꯅꯦ ꯃꯔꯝ ꯆꯠꯂꯨꯗꯣ ꯃꯤꯒꯤ ꯂꯩꯃꯤꯟꯅꯕꯗꯣ ꯁꯨꯛꯉꯝ ꯉꯝꯖꯔꯣꯏꯕ ꯑꯩ ꯉꯝꯖꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯏꯃꯥ ꯅꯃꯧꯕꯨ ꯃꯤꯅ ꯄꯪꯉꯥꯡ ꯉꯥꯡꯅꯕꯤꯕꯅꯤ ꯅꯃꯧꯗꯤ ꯉꯥꯡꯂꯤꯕ ꯃꯈꯩ ꯄꯛꯆꯩ ꯑꯗꯨꯕꯨ ꯑꯩ ꯀꯔꯤꯁꯨ ꯑꯔꯥꯟꯕ ꯇꯧꯈꯤꯕꯗꯤ ꯂꯩꯇꯦ ꯏꯃꯥ ꯅꯪꯅ ꯇꯧꯔꯨꯗꯅ ꯃꯤꯅ ꯍꯦꯛꯇ ꯉꯥꯡꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯌꯦꯡꯉꯨ ꯉꯁꯤꯃꯛꯇꯁꯨ ꯅꯪꯅ ꯀꯩꯊꯦꯜ ꯀꯥꯕ ꯆꯠꯄꯗ ꯀꯅꯥꯅ ꯊꯤꯜꯂꯛꯏ ꯍꯥ ꯅꯪꯕꯨ ꯀꯅꯥꯅ ꯊꯤꯜꯂꯛꯀꯦꯕ ꯊꯥꯔꯤꯛ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯉꯛ ꯉꯛꯂꯝꯃꯤ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯉꯁꯤ ꯕ꯭ꯔꯖꯦꯟꯅ ꯃꯇꯨꯡꯗ ꯏꯟꯅꯔꯛꯈꯤꯕꯗꯨ ꯈꯪꯂꯝꯗꯦ ꯏꯃꯥ ꯑꯩ ꯀꯅꯥꯒꯁꯨ ꯂꯥꯛꯃꯤꯟꯅꯗꯦ ꯑꯩ ꯏꯇꯣꯝꯇ ꯑꯉꯥꯡ ꯄꯨꯔꯒ ꯍꯜꯂꯛꯏ ꯏꯃꯥ ꯇꯧꯅꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯈꯤꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯑꯩ ꯃꯤꯅ ꯇꯝꯗꯅ ꯄꯥꯎ ꯂꯣꯏꯅꯃꯛ ꯇꯥꯔꯕꯅꯤ ꯅꯪꯒꯤ ꯍꯦꯛ ꯊꯤꯜꯂꯛꯄ ꯅꯨꯄꯥ ꯄꯥꯈꯪ ꯑꯗꯨꯅ ꯊꯤꯜꯂꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯩꯁꯨ ꯂꯣꯏꯅꯃꯛ ꯈꯪꯉꯤꯅꯦ ꯍꯣꯏ ꯏꯕꯦꯝꯃꯗꯤ ꯁꯛ ꯐꯖꯔꯕꯅꯤꯅ ꯅꯨꯄꯥꯒꯁꯦ ꯋꯥꯠꯄ ꯖꯥꯠ ꯅꯠꯇꯦꯅꯦ ꯅꯣꯏꯁꯤꯡꯁꯤ ꯂꯩꯕꯅ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯏꯖꯠ ꯃꯥꯡꯂꯕꯅꯦ ꯆꯠꯄꯤꯈ꯭ꯔꯣ ꯂꯩꯕꯤꯔꯅꯣ ꯆꯠꯄꯤꯈ꯭ꯔꯣ ꯍꯧꯖꯤꯛꯃꯛ ꯆꯠꯂꯣ ꯑꯣꯏ ꯈꯥꯔꯦꯕ ꯏꯃꯥ ꯑꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯅꯃꯧꯒꯤ ꯁꯛꯆꯐꯝꯗꯗꯤ ꯄꯤꯕꯤꯌꯨ ꯏꯃꯥ ꯅꯃꯧꯗꯤ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯒ ꯀꯗꯥꯏꯗ ꯂꯩꯔꯨꯒꯅꯤ ꯑꯗꯨ ꯈꯪꯂꯕꯗꯤ ꯀꯔꯤꯒꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯣꯏꯔꯨꯔꯤ ꯍꯥ ꯌꯨꯝꯗꯅ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯃꯣꯡ ꯍꯥꯗꯕ ꯍꯦꯛ ꯁꯥꯗꯅ ꯑꯗꯨꯒ ꯀꯩꯊꯦꯜꯗꯅ ꯀꯩꯊꯦꯜ ꯁꯦꯟꯗ꯭ꯔꯥ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯄꯨꯟꯁꯤꯁꯤꯕꯣ ꯑꯩ ꯈꯪꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯕ ꯀꯅꯥꯒꯤ ꯀꯩꯊꯦꯜ ꯐꯝꯃꯤꯁꯤꯡꯅ ꯅꯪꯒꯤ ꯃꯔꯝꯗ ꯉꯥꯡꯅꯗꯕ ꯂꯩꯇ꯭ꯔꯦ ꯏꯅꯥꯠꯁꯦ ꯇꯥꯕ ꯂꯥꯛꯄ ꯉꯝꯖꯗ꯭ꯔꯦ ꯑꯩꯍꯥꯛ ꯆꯠꯄꯤꯈ꯭ꯔꯣ ꯐꯔꯦ ꯏꯃꯥꯅ ꯆꯠꯂꯣ ꯍꯥꯏꯔꯕꯅꯤꯅ ꯅꯃꯧꯒꯤꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯆꯠꯄ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯃꯧ ꯆꯠꯆꯒꯦ ꯉꯁꯤꯒꯤꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ ꯑꯩ ngasi nongmatangni leizakige ima hai yadi nangse aina yamna leihaningna lehenba nattine kuirabani aina yumsidagine he lakpadagi nakhoigi nasaksingse yengingdriba nakhoina khalibu lariba lawingkhol mayamse nakhoigi saruk khayu hagisini ha madu aina yadi khangedana aduna matang sarine sida nang paba hanjilakringai sidane chatlaroi biem upai leitraba tharik manemgi wa tabada karisu hainingai leitana masa pikpadubu mananganda pokattuna yumadudagi thokirami masak siga tawse saisi yumko oto mit na kre haiwat tharik kapna sumlakpana mahang hehek phamba kaithel masigi sidai du tamna laklami masabu yenglaga tharik thamoi sokna tengthana oiraklami ibagi puko henba nangbu karam kada chawkadage imane jabu chawna yokpa gamkigadra gamgani karigi gamloi hey sagidaba khudimak mayoknagani kanana ibu lano birabasu ai lande haibase isor matana kangani aigisu isor lei asi hairaga kapliba masaduda amuk yenglaga hairei henba isabu puk lamlabrani imana nangbu nabuk thalanba gamdreni imagi puko khanguse nongan kisano ima isagi sangum naina basil taki masigidi ai kidawni asia iduna kaitheladu sinba thungna koijat chatlaga sel ana ama kanagi sithawi haina thiba hauraklammi adubu tharik mahakna thirubadadi phangba kauba leiramde apikpu masadusu kappa heni hengalaklammi numidang ahing athengbadu kaitheladu thariki angangna kappagi makoltana pumnin nilammi mathangi numitni kethabigi mapurebadu thabak suba chatlubadagi ayuk inda anganbaduda mayumda halaklammi mayum hek yaubaga masubu kauduna thongaldagi sanglaklammi ai susu
ꯄꯨꯄꯨꯒꯤ ꯁꯨꯁꯨ ꯇꯥꯔꯤꯕ꯭ꯔꯅꯤ ꯅꯪ ꯄꯨꯄꯨ ꯂꯥꯛꯏ ꯄꯨꯄꯨꯅ ꯏꯁꯨꯒꯤ ꯁꯪꯒꯣꯝ ꯂꯩꯔꯛꯑꯦ ꯕꯣꯌꯥꯏꯅ ꯀꯧꯔꯤꯕꯗꯨ ꯀꯅꯥꯝꯇꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯕꯗꯨꯗ ꯑꯃꯨꯛꯀ ꯀꯧꯔꯛꯂꯝꯃꯤ ꯍꯩ ꯅꯈꯣꯏꯕꯨ ꯍꯧꯒꯠꯅꯗ꯭ꯔꯤꯕ꯭ꯔꯅꯦ ꯀꯔꯤꯅꯣ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕꯁꯤ ꯐꯥꯎꯕ ꯍꯧꯒꯠꯂꯣꯅꯦ ꯅꯣꯏꯕꯨ ꯀꯦꯊꯕꯤ ꯃꯄꯨꯔꯣꯏꯕꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯍꯛꯀꯥꯝ ꯋꯥꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ ꯍꯟꯗꯤ ꯍꯟꯕꯤꯔꯦꯗꯅ ꯑꯩꯗꯤ ꯍꯜꯂꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯔꯕꯅꯤ ꯕꯣꯌꯥꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯩ ꯀꯔꯤꯗꯨꯅꯤ ꯍꯥꯏꯔꯤꯕꯗꯨꯕꯣ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯅꯤꯅꯦ ꯑꯩꯒꯤꯁꯦ ꯖꯒꯣꯏ ꯁꯥꯕ ꯆꯠꯄ ꯅꯠꯇꯦꯅꯦ ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯐꯔꯛ ꯇꯥꯕꯒꯤ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯣ ꯑꯗꯨꯕꯣꯕ ꯊꯕꯛ ꯇꯧꯅꯔꯤꯁꯤꯕꯨ ꯃꯈꯣꯏ ꯇꯥꯗ ꯈꯛꯇꯔꯣ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯇꯧꯅꯔꯤ ꯉꯥꯛꯇꯅꯤ ꯃꯤꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯁꯤꯡꯗꯤ ꯅꯣꯡꯃꯇ ꯑꯍꯤꯡ ꯍꯟꯖꯤꯜꯂꯛꯇꯕ ꯅꯨꯃꯤꯠ ꯌꯥꯎꯅꯗꯤꯌꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯑꯗꯨꯝ ꯇꯧꯕꯅꯦꯗꯅ ꯑꯗꯨꯝ ꯂꯩ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏ ꯍꯅꯨꯊꯪꯁꯤꯗ ꯏꯁꯨ ꯎꯔ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯅꯨꯡꯁꯤꯅꯈꯤꯁꯤ ꯍꯥꯏꯕ꯭ꯔꯣ ꯀꯗꯥꯏ ꯏꯁꯨꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎꯁꯦ ꯑꯩ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯏꯁꯨ ꯎꯅꯤꯡꯕꯗ ꯉꯥꯎꯔꯕꯅꯤ ꯅꯠꯇꯦ ꯏꯃꯧꯗꯨꯕꯨ ꯉꯁꯤꯒꯤ ꯂꯥꯏꯗꯨ ꯀꯝꯇ ꯊꯥꯗ꯭ꯔꯕ꯭ꯔꯣ ꯀꯔꯤ ꯃꯥꯕꯨ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯗꯨꯅ ꯂꯥꯏꯗꯨ ꯊꯧꯃꯩ ꯊꯥꯕꯗꯥꯏ ꯅꯠꯇꯦ ꯃꯥꯕꯨ ꯃꯁꯥꯒ ꯉꯝꯗꯕ ꯖꯥꯠꯂꯣ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ ꯑꯁ ꯍꯧꯔꯛꯑꯅꯤ ꯃꯥꯒꯤ ꯃꯁꯨ ꯃꯃꯧꯁꯤ ꯍꯩ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯣ ꯌꯦꯡꯉꯨꯅꯦ ꯏꯃꯧ ꯑꯁꯤꯅ ꯃꯆꯥ ꯑꯄꯤꯛꯄꯁꯤꯒ ꯂꯩꯔꯤ ꯃꯇꯧꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯏꯃꯤꯠꯇ ꯑꯍꯥꯟꯕ ꯎꯖꯕ ꯏꯆꯥ ꯏꯃꯧ ꯏꯁꯨꯒ ꯑꯣꯏꯕꯅꯔ ꯈꯪꯗꯦ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯥꯅ ꯊꯝꯂꯝꯕꯅꯤ ꯐꯔꯦ ꯀꯧꯊꯣꯛꯄꯤꯔꯛꯎꯁꯤ ꯑꯃꯨꯛꯇ ꯀꯦꯊꯕꯤꯅ ꯁꯥꯎꯅ ꯀꯗꯥꯏꯗꯒꯤꯅꯣ ꯂꯩꯇꯦ ꯑꯝꯇ ꯀꯗꯥꯏꯗꯅꯣ ꯆꯠꯂꯒ ꯊꯤꯕꯤꯔꯨꯔꯣ ꯌꯨꯝꯁꯤꯗꯤ ꯂꯩꯇꯦ ꯀꯦꯊꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯣꯌꯥꯏ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯇꯨꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯑꯩꯒꯤ ꯏꯃꯧꯒꯤ ꯏꯁꯨꯒꯗꯤ ꯋꯥꯏ ꯑꯃꯠꯇ ꯈꯪꯗꯦ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯑꯩꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯔ ꯍꯥꯏꯔꯨꯕꯗ ꯌꯥꯅꯤꯡꯗꯗꯨꯅꯅꯦ ꯄꯥꯝꯗꯗꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯤꯕꯅꯤꯗꯅ ꯆꯠꯈ꯭ꯔꯤꯕ ꯕꯣꯌꯥꯏ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯀꯦꯊꯕꯤ ꯅꯪꯕꯨ ꯀꯔꯝꯕ ꯖꯤꯕꯅꯣ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯤꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯕꯁꯤꯕꯨ ꯅꯪꯗꯤ ꯃꯤ ꯅꯠꯇꯦ ꯅꯪꯗꯤ ꯃꯤꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤꯕ ꯁꯥꯅꯦ ꯁꯥ ꯀꯦꯊꯕꯤ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯔꯤꯕꯗꯨ ꯍꯟꯗꯦ ꯃꯆꯤꯟ ꯍꯦꯟꯇꯨꯝ ꯀꯜꯂꯛꯂꯝꯃꯤ ꯀꯔꯤꯅꯣꯗ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯂꯥꯎ ꯈꯣꯡꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯍꯩꯅꯗꯦꯗ ꯑꯩꯗꯤꯅꯦ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯏꯆꯥ ꯄꯣꯛꯄ ꯅꯠꯇꯕꯅꯤꯅ ꯏꯃꯧꯗꯨꯁꯨ ꯑꯩꯒꯤ ꯏꯃꯧꯃꯛꯅꯤꯅ ꯈꯟꯕ ꯉꯝꯗꯦ ꯍꯥꯏꯗꯅ ꯃꯁꯤꯗ ꯃꯈꯣꯏ ꯇꯥꯗꯅ ꯑꯃꯨꯛꯇꯣꯏꯕ ꯏꯁꯨ ꯍꯥꯏꯗꯅ ꯑꯩꯗꯅꯦ ꯃꯤꯠꯁꯤ ꯅꯥꯔꯕ ꯉꯁꯤꯗꯤ ꯃꯈꯣꯏ ꯇꯥꯗꯅ ꯌꯥꯝ ꯂꯨꯅ ꯆꯥꯅ ꯇꯧꯕꯤ ꯅꯃꯧꯗꯣ ꯀꯩꯊꯦꯜ ꯇꯥꯕꯤ ꯀꯩꯊꯦꯜ ꯁꯦꯟꯗ꯭ꯔꯥꯡ ꯑꯣꯏꯔꯝꯗꯅꯅꯦ ꯈꯨꯡꯒꯪ ꯁꯤꯟꯕ ꯊꯨꯡꯅ ꯃꯤꯅ ꯉꯥꯡꯅꯔꯤꯕꯁꯦ ꯃꯈꯣꯏ ꯇꯥꯗꯗꯤ ꯇꯥꯕꯤ ꯎꯕꯤꯔꯝꯃꯣꯏꯅꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯝꯁꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯈꯪꯉꯔꯣꯏꯕ ꯕꯣꯌꯥꯏ ꯁꯥꯎ ꯍꯩ ꯀꯦꯊꯕꯤ ꯅꯪꯒꯤ ꯋꯥꯗꯨ ꯀꯅꯥꯅ ꯍꯥꯏ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏ ꯅꯪꯒꯤ ꯅꯃꯤꯠꯃꯛꯅ ꯎꯔꯕ꯭ꯔꯥ ꯍꯥꯏꯌꯣ ꯅꯪꯒꯤ ꯅꯃꯤꯠꯃꯛꯅ ꯎꯔꯕ꯭ꯔꯥ ꯎꯗ꯭ꯔꯕꯁꯨ ꯎꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯤ ꯂꯣꯏꯅꯃꯛ ꯍꯥꯏꯅꯔꯦ ꯉꯥꯡꯅꯔꯦ ꯏꯅꯥꯀꯣꯡ ꯑꯁꯦ ꯇꯥꯕ ꯂꯥꯛꯄ ꯉꯝꯖꯗ꯭ꯔꯦ ꯑꯩ ꯀꯅꯥꯒꯤ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯃꯆꯥ ꯑꯃꯅ ꯌꯨꯝꯁꯤꯗ ꯌꯣꯛꯄ ꯊꯥꯛꯄ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯁꯥꯅ ꯃꯤꯅ ꯉꯥꯡꯅꯔꯛꯄ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯒꯨꯝꯕꯅ ꯇꯧꯊꯣꯔꯛꯄꯕꯨ ꯀꯌꯥ ꯃꯊꯣꯡ ꯆꯥꯅꯤꯒꯦ ꯍꯟꯗꯛꯃꯨꯛꯇꯤ ꯕꯣꯌꯥꯏꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯦꯟꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯕꯣꯌꯥꯏ ꯀꯦꯊꯕꯤꯒꯤ ꯃꯅꯥꯛꯇ ꯁꯥꯎꯅ ꯆꯪꯁꯤꯜꯂꯒ ꯀꯦꯊꯕꯤꯒꯤ ꯃꯈꯧꯔꯤꯗꯨ ꯃꯦꯠꯇꯣꯏꯒꯤ ꯇꯧꯏ ꯑꯗꯨꯕꯨ ꯉꯝꯗꯦ ꯃꯇꯧꯗꯨ ꯎꯕꯗ ꯀꯦꯊꯕꯤ ꯃꯤꯍꯨꯜ ꯆꯤꯟꯈꯠꯈꯤꯗꯨꯅ ꯂꯥꯎꯔꯛꯏ ꯍꯣꯏ ꯏꯃꯥ ꯑꯣ ꯄꯥꯕꯥꯎ ꯑꯩ ꯇꯧꯔꯦ ꯑꯩꯕꯨ ꯍꯤꯡꯆꯥꯕ ꯑꯃꯗ ꯂꯩꯔꯨꯗꯅꯅꯦ ꯑꯩ ꯊꯨꯅ ꯁꯤꯕ ꯇꯥꯏ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯣꯠꯅꯔꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯐꯝꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯃꯁꯤꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯊꯦꯡꯅꯔꯨꯗꯅ ꯂꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤ ꯇꯧꯔꯤꯁꯦ ꯍꯦ ꯑꯩ ꯋꯥ ꯍꯪꯒꯦ ꯅꯪꯅ ꯀꯞꯄꯒ ꯇꯥꯅꯤꯡꯗꯦ ꯃꯃꯥ ꯃꯆꯥꯗꯣ ꯉꯁꯤ ꯑꯌꯨꯛ ꯆꯠꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯔꯥꯡ ꯆꯠꯈꯤꯕ꯭ꯔꯥ ꯍꯥꯏꯌꯨ ꯀꯦꯊꯕꯤ ꯀꯞꯂꯒ ꯈꯨꯝꯂꯛꯏ ꯑꯣ ꯉꯔꯥꯡꯅꯦ ꯃꯥꯅ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯗꯅꯦ ꯌꯨꯝ ꯌꯧꯔꯛꯑꯝꯃꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯦ ꯃꯈꯣꯏ ꯇꯥꯗ ꯊꯤꯒꯦꯗꯤ ꯊꯤꯕꯤꯌꯨ ꯑꯩꯗꯤ ꯊꯤꯕ ꯉꯝꯖꯔꯣꯏ ꯑꯗꯨꯒ ꯌꯨꯝꯁꯤꯗꯁꯨ ꯄꯨꯔꯛꯄ ꯌꯥꯔꯣꯏ ꯃꯥ ꯂꯥꯛꯂꯕꯗꯤ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯑꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯄꯨꯄꯨꯒꯤꯁꯨꯁꯨ ꯄꯨꯄꯨꯅ ꯅꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯀꯥꯏꯔꯝꯃꯨꯀꯣ ꯏꯁꯨ ꯋꯥꯔꯝꯃꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯀꯦꯊꯕꯤꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯀꯦꯊꯕꯤ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯏ ꯅꯪ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯏꯃꯧꯒꯤ ꯏꯁꯨꯒ ꯊꯤꯔꯨꯅꯤ ꯑꯗꯨꯒ ꯌꯨꯝꯁꯤ ꯊꯝꯒꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨꯗꯤ ꯌꯨꯝꯁꯤꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯕ ꯌꯥꯔꯣꯏ
ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯄꯥꯝꯗ ꯑꯗꯨꯛ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯒ ꯃꯤꯒꯤ ꯋꯥꯈꯜ ꯈꯟꯊꯗꯕ ꯆꯠꯈ꯭ꯔꯣ ꯍꯧꯖꯤꯛꯃꯛ ꯆꯠꯈ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯉꯛꯇꯨ ꯄꯥꯏꯔꯒ ꯏꯟꯒꯅꯤ ꯀꯦꯊꯕꯤ ꯅꯣꯡꯃꯇ ꯁꯥꯎꯗꯕ ꯃꯄꯨꯔꯣꯏꯕꯅ ꯉꯁꯤ ꯃꯩ ꯍꯧꯅ ꯁꯥꯎꯕꯗ ꯎꯕꯗ ꯀꯤꯔꯝꯗꯕ ꯄꯥꯈꯠꯂꯝꯗꯕꯗꯣ ꯇꯁꯦꯡꯅ ꯃꯍꯥꯛ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯋꯥꯈꯜ ꯇꯧꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯕꯣꯌꯥꯏꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯅꯃꯧꯗꯨꯅ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯄꯥꯎ ꯇꯥꯔꯕꯅꯤ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯂꯦ ꯍꯥꯏꯗꯅ ꯑꯩ ꯈꯪꯗꯕ ꯅꯠꯇꯦꯅꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯃꯧꯗꯣ ꯅꯪꯒꯤ ꯑꯩꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯖꯔꯤꯕꯅꯤ ꯃꯍꯥꯛꯇꯣ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯂꯩ ꯅꯪ ꯑꯩꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯐꯪꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯊꯝꯂꯝꯕ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯑꯃꯗꯤ ꯏꯁꯨ ꯑꯁꯤ ꯌꯦꯡꯂꯒ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯌꯥꯗꯕ꯭ꯔꯅꯦ ꯅꯪꯕꯨ ꯀꯦꯊꯕꯤ ꯃꯄꯨꯔꯣꯏꯕꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯍꯩ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯀꯦꯊꯕꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ ꯀꯦꯊꯕꯤ ꯅꯨꯡꯉꯥꯏꯇꯅ ꯁꯣꯠꯊꯥꯡꯅꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯩꯒꯤ ꯏꯃꯧꯗꯣ ꯀꯩꯊꯦꯜ ꯁꯦꯟꯗ꯭ꯔꯥꯡ ꯑꯣꯏꯔꯝꯗ꯭ꯔꯕ ꯃꯈꯣꯏ ꯇꯥꯗ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯏꯃꯧꯒꯤ ꯏꯁꯨꯒꯗ ꯑꯩꯒꯤ ꯈꯟꯊꯍꯧꯗ ꯋꯥꯈꯜꯁꯤꯡ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯂꯣꯏꯗꯕ ꯀꯌꯥ ꯉꯥꯡꯗꯨꯅ ꯑꯩꯅ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯈꯤꯕꯅꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗꯨꯗ ꯃꯃꯥ ꯃꯆꯥꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯀꯗꯥꯏꯗ ꯆꯠꯂꯝꯒꯅꯤ ꯍꯧꯖꯤꯛꯅ ꯀꯗꯥꯏꯗ ꯃꯈꯣꯏ ꯇꯥꯗ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯏꯃꯧꯒꯤ ꯏꯁꯨꯒꯗꯣ ꯊꯤꯔꯨꯁꯦ ꯂꯥꯛꯑꯣ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯑꯁꯨꯝꯅ ꯕꯣꯌꯥꯏ ꯑꯃꯗꯤ ꯀꯦꯊꯕꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯉꯥꯎꯕ ꯑꯉꯥꯎꯕꯤꯒꯨꯝ ꯃꯁꯨꯒ ꯃꯃꯧꯒ ꯊꯤꯕ ꯊꯣꯛꯂꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯔꯤꯛꯇꯤ ꯀꯩꯊꯦꯜ ꯑꯗꯨ ꯂꯩꯔꯤꯕ ꯃꯤ ꯃꯈꯩꯗ ꯆꯪꯗꯨꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯕꯨꯛ ꯂꯥꯝꯃꯤ ꯍꯥꯏꯗꯅ ꯅꯤꯗꯨꯅ ꯂꯩꯔꯝꯃꯤ ꯏꯅꯝꯃ ꯑꯩ ꯑꯃꯨꯛ ꯁꯤꯡꯖꯒꯦ ꯁꯦꯜꯗꯣ ꯑꯩꯒꯤ ꯑꯉꯥꯡꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯉꯔꯥꯡꯗꯒꯤ ꯀꯞꯄꯗ ꯂꯣꯏꯔꯦ ꯁꯦꯜ ꯈꯤꯇ ꯄꯤꯕꯤꯌꯨꯕ ꯍꯦ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯁꯦꯜ ꯅꯤꯅꯤꯗꯣꯗ ꯅꯤꯔꯤꯁꯤꯕꯨ ꯂꯩꯇꯦ ꯆꯠꯂꯣ ꯑꯗ 이나마 아이 앙아오비나띠 아이 이사시기다 묵시언이자바 아이 아묵싱게 이나마 이스 아묵싱이 가인 낭누부 까다이르기 시언나 싱가더리바노 하 쌀러에 쏴이다 아시 하이두나 누피두나 일람미 타릭 누피두나 둠나 일락가니 칼루다바나라 나트라가 콩팜 셈하우다바나라 앙앙 아픽바두가 라이마이두 웃두나 뚜람미 아두가 누피두다 하니 yengnamdana adumak sakirami tarik masaga punna tubududa angang adudi saina khol phangladuna kana kaplaklami angang adu yamna kana kapana maram oiraga kaithel masadu pumninilami tharuna haiba tarik asya magi angang asi othona kana kapida tawisidia kaidoruba zano masasisu uful ngakta masibu hangbiru sirani thamba oi se tharo yamna minungsi leiba sabiribadubu karigino pidat padatpa lamchat naidubi sigibu magise tausinai oirini angang ase kuzapin siktuna kapali oirani ye angang kapallaga mingonagi sialniraga mathong sadaba makoigumba pamba nupa makhaina nya minungsi pirakputuni mana ngairise tharo nungaitana thambal nangsima karigi nangna tharik asida nongmata afaba wakhal khandribasibo yengo mase mawa mapuroiba leitre mane madunasu ꯅꯤꯡꯊꯤꯅ ꯂꯨꯅ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯦ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯄꯥꯝꯒꯤ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯁꯤꯗ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯃꯃꯥ ꯃꯆꯥ ꯃꯥꯌꯣꯛꯅꯔꯤꯕꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯣ ꯃꯈꯣꯏꯒꯨꯝꯕꯁꯦ ꯏꯆꯦ ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯎꯠꯄ ꯌꯥꯗꯤꯌꯦ ꯃꯤꯅꯨꯡꯁꯤ ꯍꯦꯛ ꯎꯠꯂꯨꯕꯗꯅꯦ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤꯕ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯉꯥꯡꯅꯔꯤꯉꯩ ꯁꯔꯛꯇ ꯊꯥꯔꯤꯛꯀꯤ ꯃꯅꯥꯛꯇ ꯍꯦꯛ ꯂꯥꯛꯄ ꯄ꯭ꯔꯣꯖꯦꯟꯁꯨ ꯉꯁꯤꯗꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯉꯥ ꯂꯩꯕ ꯉꯥ ꯌꯣꯟꯐꯝꯗ ꯂꯥꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ angang ama yamna kanna kapagi makol taraduna yengthorakpada tharikki mama masa oiram madubada projen tharikki manak tamna selaklammi tharik kaidore ayu angan bisida angang asisu otokna kanna kapeda kari tobu yarbugi nang si engon hayuse masa sisu full ngak tangairi tharik tapna khumlei dada ai kari su tawde ai selagi dada ngai kho tharik nang neibu matam pumnamakta phatana ubugum taw madu ai pamte ai nangona phatta wakal khankhib leite hoi hana nangna yung kai pandringai dadi khalami nangbu ai yoizagi haina adu bawsikti madu oiraroi madu nangi izat ki wafam oirani aduna madu pumnamak ai khani ai kaisu tawai nangona aina pamlibadi nang musenazab afaba nungaibu misaga moizaba sidani masidagi henba ai karisu pamde tharik Rosen gi wadu tabada tharik mathamoida nungaitaba phauraklammi
ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ, ꯃꯤꯅꯨꯡꯁꯤ ꯂꯩꯒꯜꯂꯤ꯫ ꯑꯗꯨꯒꯨꯝꯅ ꯊꯥꯔꯤꯛꯁꯨ ꯕ꯭ꯔꯣꯖꯦꯟꯕꯨ ꯃꯤꯑꯣꯏꯕ ꯑꯃꯅ ꯊꯝꯐꯝ ꯊꯣꯛꯄ, ꯐꯥꯎꯐꯝ ꯊꯣꯛꯄ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯇꯥꯗ, ꯅꯆꯜꯗꯤ ꯂꯥꯏꯕꯛ ꯊꯤꯕꯤꯅꯤ꯫ ꯅꯆꯜꯕꯨ ꯃꯤꯅ ꯀꯅꯥ ꯀꯔꯤ ꯍꯦꯛꯇ ꯉꯥꯡꯅꯕꯤꯈꯤꯅꯤ, ꯑꯗꯨꯒ ꯇꯥꯗꯒꯤ ꯏꯖꯠꯁꯨ ꯁꯣꯛꯀꯅꯤ ꯑꯩ ꯑꯃꯒ ꯂꯣꯏꯅꯕ ꯃꯇꯝꯗ꯫ ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯤꯌꯨ ꯇꯥꯗ, ꯑꯩꯁꯨ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯐꯔꯦ ꯊꯥꯔꯤꯛ, ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯌꯧꯔꯕꯗꯤ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯈ꯭ꯔꯔꯣꯏ꯫ ꯅꯪꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯅꯤꯡꯕ ꯊꯨꯡꯕ ꯑꯣꯏꯔꯁꯅꯨ꯫ ꯊꯥꯔꯤꯛ ꯃꯊꯟꯇ ꯁꯣꯟꯖꯩ꯫ ꯅꯤꯡꯕ ꯊꯨꯡꯕ, ꯑꯩꯒꯤ ꯑꯄꯥꯝꯕ꯫ ꯀꯩꯗꯧꯔꯤ ꯊꯥꯔꯤꯛ? ꯀꯔꯤꯁꯨ ꯇꯧꯗꯦ, ꯇꯥꯗ ꯍꯟꯕꯤꯔꯣ, ꯅꯠꯇ꯭ꯔꯒ ꯑꯩ ꯆꯠꯆꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯕꯣꯌꯥꯏ ꯑꯃꯗꯤ ꯀꯦꯊꯕꯤꯁꯨ ꯈꯔ ꯂꯥꯞꯂꯞꯅ ꯂꯩꯔꯒ ꯇꯥꯔꯝꯃꯤ꯫ ꯋꯥꯔꯝ ꯄꯨꯝꯕ ꯈꯪꯂꯕꯗ ꯀꯦꯊꯕꯤ ꯃꯃꯧꯕꯨ ꯂꯥꯟꯅ ꯎꯔꯝꯕ, ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯝꯕ, ꯃꯤꯅ ꯉꯥꯡꯕ ꯊꯥꯖꯔꯝꯕ ꯄꯨꯝꯕ ꯈꯨꯗꯛ ꯑꯗꯨꯗ ꯀꯣꯛꯂꯒ ꯃꯃꯧ ꯅꯨꯄꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯛꯂꯝꯃꯤ꯫ ꯕꯣꯌꯥꯏ ꯑꯃꯗꯤ ꯀꯦꯊꯕꯤ ꯊꯥꯔꯤꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯕꯦꯝꯃ ꯊꯥꯔꯤꯛ, ꯏꯀꯨꯂꯥꯏ, ꯀꯔꯤꯒꯤꯅꯣ ꯏꯃꯧꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯗꯣ? ꯏꯀꯨꯅ ꯅꯃꯥ ꯅꯆꯥꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯍꯔꯧꯕ꯭ꯔꯣ? ꯀꯗꯥꯏ, ꯏꯁꯨꯗꯨ ꯑꯩ ꯄꯝꯒꯦ, ꯄꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡꯗꯨ ꯂꯧꯏ ꯀꯦꯊꯕꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ꯫ ꯏꯅꯦꯝꯒꯤ ꯕꯦꯝꯃ ꯊꯥꯔꯤꯛ, ꯏꯅꯦꯝꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯏꯃꯧꯗ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯂꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯨꯔꯦ꯫ ꯏꯅꯦꯝꯕꯨ ꯅꯪꯅ ꯑꯝꯇ ꯉꯥꯛꯑꯣ ꯏꯕꯦꯝꯃ, ꯏꯅꯦꯝ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯏꯃꯥ ꯇꯧꯍꯩꯗꯤꯌꯦ ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯕꯣꯌꯥꯏꯅ ꯕ꯭ꯔꯣꯖꯦꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ? ꯈꯨꯔꯥ, ꯑꯩ ꯃꯈꯥ ꯊꯪꯕꯗ ꯂꯩꯕ ꯂꯨꯈꯣꯏꯒꯤ ꯃꯆꯥꯅꯤ ꯈꯨꯔꯥ꯫ ꯂꯨꯈꯣꯏꯗꯤ ꯑꯩꯁꯨ ꯈꯪꯉꯤꯅ꯫ ꯐꯔꯦ, ꯑꯩ ꯉꯁꯤꯒꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯉꯁꯥꯏ ꯃꯈꯩ ꯅꯪꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯑꯩꯁꯨ ꯇꯥꯔꯦ꯫ ꯑꯩꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤ ꯏꯆꯥ ꯅꯤꯉꯣꯜ ꯁꯛꯅ ꯅꯪꯉꯣꯟꯗ ꯊꯥꯖꯔꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯪ ꯃꯁꯤꯗ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ꯫ ꯕꯣꯌꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯨ ꯏꯉꯛ ꯉꯛꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅꯗꯤ ꯈꯨꯝꯕ ꯉꯝꯂꯝꯗꯦ꯫ ꯈꯨꯔꯥ, ꯈꯨꯔꯥꯅ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯨ ꯑꯩꯒꯤꯁꯦ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯤꯕ꯫ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯏꯃꯧꯁꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯑꯗꯨꯒꯤ ꯈꯟꯕꯗ ꯑꯩ ꯋꯥꯏꯅꯦ꯫ ꯅꯪꯅ ꯏꯃꯧꯁꯦ ꯃꯧꯅꯤ ꯍꯥꯏꯕꯒꯤ ꯄꯥꯝꯗꯕꯗꯤ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯕ꯭ꯔꯣꯖꯦꯟꯁꯨ ꯊꯥꯔꯤꯛꯄꯨ ꯅꯨꯡꯁꯤꯔꯤꯕꯅꯤ, ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯋꯥꯇꯅꯤ꯫ ꯃꯗꯨꯕꯨ ꯕ꯭ꯔꯣꯖꯦꯟ ꯍꯥꯏꯍꯧꯔꯒꯤ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ ꯈꯨꯔꯥ, ꯑꯩ ꯈꯨꯔꯥꯒꯤ ꯋꯥꯐꯝꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯖꯔꯤ ꯈꯨꯔꯥ꯫ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ꯫ ꯐꯔꯦ ꯈꯨꯔꯥ, ꯄꯦꯜꯂꯦ꯫ ꯑꯩ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯑꯩ ꯅꯈꯣꯏꯅꯤꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯍꯥꯛꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯉꯝꯖꯗ ꯃꯀꯨꯅ ꯁꯤꯟꯕꯗꯨꯗ ꯐꯔꯦ ꯈꯜꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯕ꯭ꯔꯣꯖꯦꯟ ꯑꯃꯗꯤ ꯊꯥꯔꯤꯛ ꯃꯈꯣꯏ ꯑꯅꯤ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯔꯤꯛꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯕ꯭ꯔꯣꯖꯦꯟꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯗꯨꯅ ꯊꯝꯕꯤꯈꯤꯔꯝꯃꯤ꯫ ꯕꯣꯌꯥꯏ ꯑꯃꯗꯤ ꯀꯦꯊꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯥꯔꯤꯛꯀꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯔꯤꯛꯀꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛ ꯀꯣꯛꯈꯤꯔꯝꯃꯤ, ꯑꯃꯗꯤ ꯕ꯭ꯔꯣꯖꯦꯟꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯤꯡꯖꯔꯛꯄ ꯃꯪꯂꯥꯟ ꯑꯗꯨ ꯄꯨꯟꯁꯤꯒꯤ ꯑꯊꯦꯡꯕ ꯇꯥꯡꯀꯛ ꯑꯃꯗ ꯐꯪꯖꯕ ꯉꯝꯈꯤꯔꯝꯃꯤ꯫